Manipur da thajillaknaba yu sungnakhre local liquor gidi kauthoknakhre Manipur da yu yonba amadi sungbagi athingba leiramba adu state cabinet na lawkiba warip ki matung ina tha asigi tarukta gazette notification thoktuna athingba lawthokraba matungda mapan gi maming leiraba company singna Manipur khakta da yonanaba yu puthokba haunakhre adum oinamak Manipur da hanadagi sungchariba yu singasi lo na yaba mawong da yonba amadi export tawbu yananabagi thorang lawkhatpagi mami haujuk phawbagi oina uba phangdri Manipur gi senmilon gi fibam phagatnaba amadi miyamna potyan yawba samjan sajanba yu thaktuna hakchang henna suon gadabadagi kannabagi pandamda haukiba chahi kayagi mamangdagi leingak asina state asida yu legalize tawnanabagi thorang paikhatuna lakhibani loinena yu legalization tawba asida state leingakna chahi khudingi lupa crore chatruk tagi satret fawba revenue oina lakhatnaba pandam thamlibani mamangda pangthokiba cabinet mifam kayada yu legalization tawbagi wafam kayara khana khanaraba matungda leingaki minister MLA singi team fawba goa yauna tongan ba state sing satuna mafam aduda yu sungbagi thabak sing adu yangsin khiba madi state asida hanadagi sungjariba fayeng andro sengmai khurkhul chingba singi yu sing test tawkiba laikhrabani cherak asida amrut distilleries private limited kauba Bangalore da based toba yogi company amana puthokko Manipur khakta da yonanaba saba whiskey gi bottle gi photograph su social media singda viral oirakpa thengna khrabani asumna Manipur da yu legalize tawrakba asida mapan gi maming leiraba amadi salam paiba company singna Manipur bu asobo lalon fam ama oina uduna achoba mideng thamlakli haibasidi kakpa yararoidaba wafam ama oirakli masigi mayek larba khudam ama oina sahi kontra rom state asida yu yonba thinglurba matung handakta nauna athingba lokthokpa asida India gi yu sungba company singi apunba body ama oriba Confederation of Indian Alcoholic Beverage Companies CIAB sina nungaibu phongdorakkiba laikhrabani Manipur gi oina su hanadagi sungjariba yu singasi haukiba chahi khara asidadi hena phaba makhalgi yu sing puthoknabagi chang wangkhalakle masigi sumathakta ningthina packaging tawduna mapanda thadokpa yabagi mawongda sem saba yu kayamarum lanai miyu singna puthoknaba haurabani adubo hausik phawbagi oinadi laingakna approval piba natraga sakhangbadi leitri Nakalamaromda, Manipur yu the lowa, value added tax, bed, Hana Lorumba Changdagi, Henganaba state asigi oina, yu yonbugi tabak paikat kadaba Manipur state, Beverage Corporation Lingnaba, Loinena, Manipur Excise Amendment Rule, Lissingani kun humdoibu, Tasigi kun mangada, Funky State Cabinet na, Ayaba Pikre. Kumja lisingni kunumdogi September kunda pangthokiba state cabinet ki mifamda Manipur da yu yonba athingba thamlamba adu Greater Imphal area district headquarters sing state asigi lamkoiba singi laifam amasung ka kundagi taadaba hotel singdagi lokthoknaba warep lawkhrabani masiga loinana yu sungba thamba puthok pusin tawba puruga chatpa yonbina chungba state lengakna semba permit pariga tawgadabani amasung yonbagi thabakna lengakna lengba cooperation gi khuthangda tawnaba warep lawkhibani hariba warep adugi matung ina thasigi tara mangada famkiba state cabinet mifamda puthokiba the Manipur State Beverage Corporation Limited lingbagi wafam ayaba pikibani Sem Gadorba State ki corporation asigi ex officio chairman asi finance minister na oigani amasung Board of Directors singi manungda Chief Secretary, Secretary Finance, Secretary Home, Secretary Health and Family Welfare, Secretary Rural Development and Panchayati Raj, Secretary Mahud, Secretary Education chingbo yaugani. Loinena Agri Consultant Private Limited Corporation su corporate consultant oina khanbad cabinet na ayaba piki. Loinena state asida yu sungbagi thabak tawgudorba asiga mari lainana bondel warehouse lingba amasung off premises khanbagi thabak asi open advertisement tawrba matungda khangadawri. Loinena yu the lower value added tax ki changasi hengadaba warep lawki mifamaduna lawkiba warep ki matung ina Manipur da micham miyamda yu yonba matamda lawgadaba bet ki changasi han chadakun oirambadagi chadakun thamanga da hengadaba cabinet na warep lawki Loinena hana komtho lamba military na chingbada lawramba yogi bet ki changasi chada tarani thoidagi chada kunda hengadpada yanakhrabani Amaromda miyamdagi yu the lobo excise duty ki changasi Indian made foreign liquor gi oina brand khenabagi matung ina bottle tarani thoigi case amada lupa chatruk tagi lising taruk phawbo lawgani Biardana case amada lupa chama kuntra amasung wine dana case amada lupa chamri kun excise duty oina lawnanaba cabinet na warep lawkhibani iramasiga mari lainana sem kiba expert committee na leblakpagi matung ina yu yonbadagi karakba value added tax amasung excise duty dagi lakpa senpham asi chada kuntra di miyamgi hakselga mari lainana yaifa thorang hiramda sijananaba cabinet na warep lawkhiba laikhrabani
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯨ ꯗꯨꯀꯥꯟꯁꯤꯡꯗ ꯆꯍꯤ 15ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯊꯕꯛ ꯌꯥꯎꯍꯟꯗꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗꯒꯤ ꯇꯥꯕ ꯑꯉꯥꯡꯁꯤꯡꯗ ꯌꯨ ꯌꯣꯜꯍꯟꯗꯅꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯅꯤ꯫